ꯑꯁꯤꯒꯨꯝꯕ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯉꯝꯈꯩ ꯂꯩꯇꯅ ꯁꯥꯎꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯥꯎꯃꯟꯈꯤꯕꯅ ꯊꯥꯡ ꯁꯠꯂꯒ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯋꯥꯖꯤꯔ ꯃꯀꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯗꯗꯨꯅ ꯑꯁꯤꯒꯨꯝꯕ ꯆꯨꯝꯗꯕ ꯑꯃꯁꯨꯡ ꯇꯝꯊꯤꯔꯕ ꯊꯕꯛ ꯑꯁꯤ ꯈꯥꯝꯂꯝꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯇꯥꯕꯤꯌꯨ, ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯜꯂꯥꯒꯤ ꯃꯁꯛ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯏꯕꯨꯡꯉꯣꯅ, ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯆꯥꯗꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯜꯂꯥ ꯃꯍꯥꯛꯅ ꯇꯝꯕꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯃꯉꯣꯟꯗ ꯂꯪꯖꯕ ꯃꯔꯥꯟ ꯑꯃꯠꯇ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯥꯅ ꯄꯣꯛꯂꯤꯕ ꯑꯁꯤ ꯃꯥꯅ ꯄꯥꯝꯗꯨꯅ ꯄꯣꯛꯀꯦ ꯍꯥꯏꯅ ꯄꯣꯛꯄ ꯅꯠꯇꯦ꯫ ꯃꯁꯤꯗ ꯃꯥꯒꯤ ꯈꯨꯠ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯃꯁꯨꯡ ꯑꯇꯩ ꯂꯧꯁꯤꯡ ꯂꯩꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯕꯨꯡꯉꯣ ꯑꯗꯨꯕꯨ ꯃꯁꯥꯅ ꯇꯧꯒꯦ ꯂꯦꯞꯈ꯭ꯔꯕ ꯊꯕꯛ ꯑꯗꯨ ꯇꯧꯍꯟꯈꯤꯗꯦ, ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯤꯔꯝꯒꯗꯕꯗꯒꯤ ꯀꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯧꯅ ꯄꯣꯛꯂꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯌꯥꯎꯔꯤꯕ ꯊꯨꯝꯃꯣꯛ ꯑꯗꯣ ꯏꯆꯦꯟ ꯑꯗꯨꯅ ꯄꯨꯈꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯃꯆꯥ ꯑꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯀꯣꯏꯊꯣꯛꯐꯝ ꯂꯩꯀꯣꯜ ꯑꯗꯨ ꯄꯥꯅꯕ ꯂꯩꯔꯣꯏ ꯍꯟꯖꯕ ꯑꯗꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯆꯠꯂꯝꯃꯤ, ꯑꯃꯁꯨꯡ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯃꯛꯇꯗ ꯇꯨꯔꯦꯟ ꯑꯗꯨꯗ ꯇꯥꯎꯊꯔꯛꯂꯤꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯥꯂꯤ ꯑꯃ ꯀꯧꯔꯒ ꯃꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯌꯦꯡꯅꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯂꯧꯈꯠꯂꯒ ꯄꯨꯔꯛꯎ ꯍꯥꯏꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯔꯦꯟ ꯃꯆꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯦꯟꯈꯤꯔꯝꯃꯤ, ꯑꯃꯁꯨꯡ ꯑꯁꯥꯡꯕ ꯆꯩ ꯑꯃꯅ ꯊꯨꯝꯃꯣꯛ ꯑꯗꯨ ꯀꯣꯠꯁꯤꯜꯂꯒ ꯀꯪꯐꯥꯟꯗ ꯄꯨꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯍꯟꯖꯕ ꯑꯗꯨꯗ ꯄꯤꯈꯤ꯫ ꯍꯟꯖꯕ ꯑꯗꯨꯅ ꯃꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯅꯨꯡꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯁꯛ ꯃꯇꯧ ꯉꯛꯅ ꯐꯖꯔꯕ ꯅꯨꯄꯥ ꯃꯆꯥ ꯀꯝꯕꯜ ꯃꯆꯦꯠ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯨꯏ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯝꯈꯩ ꯂꯩꯇꯅ ꯉꯛꯈꯤ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯕ ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯆꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯖꯔꯝꯗꯦ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯂꯩꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯑꯜꯂꯥꯗ ꯃꯥꯕꯨ ꯀꯧꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯤꯡ ꯂꯦꯡꯗꯅ ꯂꯩꯍꯧꯅꯕ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯨꯝꯃꯣꯛ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯒ ꯃꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯈꯤ, ꯌꯦꯡꯉꯨ, ꯑꯜꯂꯥꯅ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ, ꯃꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯏꯁꯤꯡꯗ ꯇꯥꯎꯊꯔꯛꯄꯗꯒꯤ ꯐꯪꯂꯛꯄꯅꯤ꯫ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯅꯁꯥꯃꯛꯅ ꯑꯉꯥꯡ ꯑꯁꯤ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯈꯣꯝ ꯏꯟꯕꯤ ꯃꯄꯤ ꯑꯃ ꯂꯧꯔꯨꯔꯣ, ꯑꯗꯨꯒ ꯈꯣꯝ ꯄꯤꯊꯛꯎ, ꯑꯃꯁꯨꯡ ꯆꯥꯎꯅꯕ ꯅꯁꯥꯃꯛꯅ ꯍꯦꯛ ꯄꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛꯀꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯟꯖꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯁꯤꯟꯈꯤ, ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯊ꯭ꯋꯥꯏ ꯂꯨꯞꯅ ꯃꯕꯨꯛꯇꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝꯅ ꯑꯇꯥꯕ ꯂꯩꯇꯅ ꯌꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯟꯖꯕ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯈꯤꯗꯦ, ꯑꯃꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯄ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯑꯗꯨꯝ ꯇꯧꯔꯨꯔꯒ ꯃꯄꯥ ꯑꯃ ꯆꯣꯡꯊꯣꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯌꯨꯝꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛ ꯍꯪꯂꯨ ꯈꯣꯠꯂꯨꯕ ꯊꯤꯔꯨꯕ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯅ ꯂꯣꯟꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈꯤ, ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯆꯦ ꯐꯠꯇꯕꯤ ꯑꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯀꯂꯛ ꯌꯦꯡꯊꯤꯕꯗꯒꯤ ꯑꯍꯥꯟꯕ ꯑꯉꯥꯡ ꯑꯗꯨꯗ ꯇꯧꯕꯒꯨꯝ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯇꯧꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯟꯕꯤꯔꯒ ꯊꯨꯝꯃꯣꯛ ꯑꯃꯗ ꯍꯥꯞꯆꯤꯟꯕꯤꯗꯨꯅ ꯏꯆꯦꯟ ꯑꯗꯨꯗ ꯊꯥꯗꯈꯤ, ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯧꯗꯣꯡ ꯃꯆꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯅ ꯈ꯭ꯋꯥꯏꯗ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯁꯨ ꯆꯥꯎꯊꯣꯏꯔꯕ ꯑꯜꯂꯥꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯂꯩꯔꯣꯏ ꯍꯟꯖꯕ ꯑꯗꯨꯅ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯑꯉꯥꯡ ꯑꯗꯨ ꯄꯤꯗꯨꯅ ꯁꯤꯟꯅꯈꯤ꯫
ꯑꯃꯁꯨꯡ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯗꯨꯅ ꯐꯪꯂꯛꯂꯤꯕ ꯑꯅꯤꯁꯨꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯑꯍꯥꯟꯕꯒꯤ ꯑꯗꯨꯗ ꯇꯧꯕꯒꯨꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯁꯥꯍꯥ ꯑꯗꯨꯅ ꯐꯠꯇꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥꯖꯤꯔ ꯃꯀꯣꯛ ꯑꯗꯨꯅ ꯊꯤꯡꯈꯤ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯗꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯅꯦꯝꯊꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯆꯍꯤ ꯑꯃꯒꯤ ꯇꯨꯡꯗ ꯚꯅꯨ ꯑꯗꯨ ꯆꯥꯕꯣꯛꯁꯪꯒꯤ ꯐꯃꯨꯡ ꯇꯥꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯃꯆꯤ ꯑꯅꯤ ꯑꯗꯨꯅ ꯃꯕꯨꯡꯁꯤꯡ ꯑꯗꯨꯕꯨ ꯇꯧꯕꯒꯨꯝꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯨꯃꯨꯛ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯏꯆꯦꯜ ꯑꯗꯨꯗ ꯊꯥꯗꯈꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯍꯟꯖꯕ ꯑꯗꯨꯅ ꯊꯦꯡꯅꯔꯨꯗꯨꯅ ꯂꯧꯈꯠꯂꯒ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯈꯤ ꯑꯃꯁꯨꯡ ꯑꯇꯩ ꯍꯨꯟꯗꯣꯔꯛꯄ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨ ꯌꯣꯛꯎ ꯍꯥꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯂꯛ ꯆꯥꯎꯔꯕꯤ ꯃꯆꯤ ꯑꯅꯤ ꯑꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕꯒ ꯂꯣꯏꯅꯅ ꯍꯟꯗꯛꯇꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯎꯇꯤꯟ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯈꯨꯁꯨꯔ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯥꯗꯗꯨꯅ ꯊꯝꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯍꯧꯅ ꯊꯛ ꯊꯛ ꯅꯤꯛꯅ ꯁꯥꯎꯔꯗꯨꯅ ꯋꯥꯖꯤꯔ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯇꯤꯟ ꯀꯥꯡ ꯅꯠꯇꯅ ꯑꯇꯩ ꯑꯃ ꯄꯣꯛꯇꯕ ꯑꯃꯁꯨꯡ ꯃꯆꯥ ꯂꯩꯔꯩ ꯆꯠꯄꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥꯍꯥꯒ ꯂꯩꯃꯤꯟꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯈꯤꯒꯗ꯭ꯔꯥ? ꯅꯠꯇꯦ, ꯐꯪꯂꯣꯏ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯍꯤꯡꯅ ꯊꯝꯕ ꯉꯝꯂꯣꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯍꯤꯡꯆꯥ ꯀꯣꯠꯆꯥꯕ ꯀꯌꯥ ꯄꯣꯛꯇꯨꯅ ꯀꯣꯅꯨꯡ ꯑꯁꯦ ꯊꯜꯂꯅꯤ꯫ ꯑꯋꯣꯏꯕꯃꯛ ꯃꯍꯥꯛ ꯑꯁꯦ ꯀꯣꯠꯆꯥꯕꯤꯅꯤ꯫ ꯑꯗꯨꯅ ꯄꯥꯞ ꯆꯦꯟꯕꯤ ꯑꯃꯣꯠꯄꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯃꯥꯕꯨ ꯂꯣꯏꯊꯣꯛꯂꯨꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯇꯨꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ, ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯋꯥꯖꯤꯔ ꯃꯀꯣꯛ ꯑꯗꯨꯅꯁꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯈꯤ, "ꯍꯦ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯔꯦꯜ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯅꯠꯇꯦ꯫ ꯂꯩꯕꯥꯛꯀꯤ ꯑꯥꯏꯟꯅ ꯃꯔꯥꯜ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯄ ꯌꯥꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯛꯄ ꯑꯗꯨ ꯊꯤꯡꯂꯨꯕ ꯉꯝꯗꯦ꯫ ꯃꯉꯣꯟꯗ ꯑꯍꯨꯝꯂꯛ ꯍꯟꯅ ꯊꯣꯛꯈꯤꯕ ꯃꯍꯧꯁꯥ ꯅꯤꯌꯣꯝ ꯀꯥꯏꯅ ꯑꯉꯥꯡ ꯄꯣꯛꯄ ꯑꯁꯤꯃꯛ ꯃꯥꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯀꯥꯏꯕ ꯑꯁꯤ ꯇꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗꯁꯨ ꯊꯣꯛꯈꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯤ, ꯗꯟꯗꯤ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯁꯤꯔꯤꯖꯨꯠꯅ ꯃꯥꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯟ ꯐꯪꯗꯕ ꯍꯥꯏꯕ ꯑꯁꯤꯃꯛ ꯁꯤꯔꯤꯖꯨꯠꯅ ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯗ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯍꯟꯗꯅ ꯊꯝꯕꯤꯌꯨ"꯫ ꯏꯖꯔꯣ ꯍꯥꯏꯕꯤ ꯑꯁꯤꯕꯒꯤ ꯄꯥꯎ ꯄꯨꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯇ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯃꯔꯥꯟ ꯑꯗꯨ ꯀꯣꯛꯅꯕ ꯚꯤꯈ꯭ꯌꯥ ꯍꯥꯞꯇꯨꯅ ꯑꯃꯁꯨꯡ ꯗꯥꯟ ꯇꯧꯗꯨꯅ ꯂꯩꯁꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯁꯤ ꯃꯥꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯕꯗ ꯈꯨꯁꯨꯔꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯔꯝꯗꯤ ꯕꯤꯙꯤꯅ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯏꯟꯗꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯨꯅꯃꯛ ꯋꯥꯖꯤꯔ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯏꯈꯤ, "ꯍꯦ ꯁꯤꯡꯂꯕ ꯑꯃꯁꯨꯡ ꯊꯧꯔꯝ ꯄꯨꯝꯕ ꯈꯪꯂꯕ, ꯅꯍꯥꯛꯅ ꯈꯥꯝꯂꯕꯅꯤꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏꯗꯤ ꯀꯟꯕꯤꯔꯒꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗꯒꯤ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕ ꯃꯔꯥꯏꯕꯛ ꯑꯃ ꯇꯝꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯅꯪꯅ ꯌꯣꯠꯆꯩꯅ ꯈꯥꯔꯕ ꯎꯒꯤ ꯁꯔꯪ ꯑꯃ ꯁꯥꯗꯨꯅ ꯃꯖꯤꯀꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯨ꯫ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯇꯝꯊꯤꯔꯕ ꯂꯝꯒꯤ ꯁꯥ ꯑꯃ ꯊꯝꯕꯒꯨꯝꯅ ꯊꯝꯃꯨ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯈ꯭ꯋꯥꯏꯒꯤ ꯂꯥꯏꯁꯣꯟ ꯅꯃꯥꯖ ꯇꯧꯐꯝꯗ ꯂꯥꯛꯄ ꯃꯨꯁꯜꯃꯥꯟ ꯈꯨꯗꯤꯡꯃꯛꯅ ꯅꯃꯥꯖ ꯇꯧꯐꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯀꯗꯕꯅꯤ꯫ ꯑꯃꯁꯨꯡ ꯃꯗꯨ ꯇꯧꯗꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯗꯨ ꯌꯦꯡꯁꯤꯟꯅꯕ ꯃꯤ ꯊꯝꯗꯨꯅ ꯌꯥꯊꯪ ꯑꯁꯤ ꯅꯝꯗꯨꯅ ꯏꯜꯍꯟꯒꯗꯕꯅꯤ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯍꯥꯏꯌꯨ ꯇꯥꯒꯦ"꯫ ꯋꯥꯖꯤꯔ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯂꯝꯗꯦ꯫
ꯑꯗꯨꯕꯨ ꯁꯥꯒꯤ ꯌꯥꯊꯪ ꯑꯗꯨꯗꯤ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯄꯤꯔꯤꯕ ꯗꯟꯗꯤ ꯑꯁꯤꯅ ꯃꯥꯒꯤ ꯀꯂꯛ ꯆꯥꯎꯔꯕꯤ ꯃꯆꯤ ꯑꯅꯤ ꯑꯗꯨꯅ ꯈꯜꯂꯝꯕꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯝꯃꯤ꯫ ꯁꯥꯔꯪ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯩꯅꯤꯡ ꯀꯨꯝꯕ ꯃꯇꯨꯡ ꯅꯨꯃꯤꯠ 90ꯅꯤ ꯁꯨꯔꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯚꯥꯅꯨꯕꯨ ꯐꯥꯗꯨꯅ ꯁꯥꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯁꯖꯤꯠ ꯑꯆꯧꯕ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯍꯟꯅ ꯍꯟꯅ ꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯕꯨ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯄꯤꯕ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯑꯈꯥꯡ ꯀꯟꯅ ꯑꯃꯁꯨꯡ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯑꯣꯠ ꯅꯩꯕ ꯑꯋꯥꯕ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯇꯕꯅꯤ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯁꯥꯍꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯐꯪꯐꯝ ꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯈꯪꯕ ꯃꯤ ꯈꯖꯤꯛꯇ ꯅꯠꯇꯦ꯫ ꯑꯃꯁꯨꯡ ꯈ꯭ꯋꯥꯏ ꯄꯨꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯣꯟꯁꯤꯡꯒꯤ ꯂꯩꯔꯣꯏ ꯍꯟꯖꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯁꯨꯡ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯆꯍꯤ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯅ ꯌꯣꯛꯆꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯍꯥꯃꯟ ꯀꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨꯅ ꯄ꯭ꯔꯚꯦꯁ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤ ꯇꯥꯡꯅ ꯐꯪꯖꯕꯤ ꯅꯤꯡꯊꯤꯔꯕꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯗꯨꯕꯨꯅ ꯕꯤꯔꯤꯖꯥꯗꯥ ꯊꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯌꯥꯕ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗ ꯂꯩꯔꯣꯏ ꯍꯟꯖꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯏꯕ ꯄꯥꯕ ꯀꯂꯥ ꯑꯃꯁꯨꯡ ꯕꯤꯒ꯭ꯌꯥꯟ ꯇꯝꯅꯕ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯍꯥꯞꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯕꯒꯤ ꯃꯇꯧ ꯎꯔꯗꯨꯅ ꯑꯣꯖꯥ ꯑꯗꯨꯃꯛꯅ ꯃꯥꯕꯨꯁꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯏꯕ ꯄꯥꯕ ꯑꯃꯁꯨꯡ ꯂꯠꯇꯅ ꯉꯥꯡꯕ ꯁꯛꯄ ꯃꯥꯒꯤ ꯃꯕꯨꯡꯁꯤꯡꯒ ꯃꯥꯟꯅꯅ ꯍꯩꯈꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯔꯕ ꯗꯥꯁꯅꯤꯛꯁꯤꯡ ꯑꯃꯁꯨꯡ ꯑꯣꯂꯦꯃꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯨꯔꯥꯟꯒꯤ ꯑꯥꯔꯊ ꯑꯃꯗꯤ ꯙꯔꯃꯒꯤ ꯒꯨꯔꯨꯁꯤꯡꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕꯒꯤ ꯑꯥꯔꯊ, ꯖꯤꯑꯣꯃꯤꯇ꯭ꯔꯤ ꯕꯤꯒ꯭ꯌꯥꯟ, ꯏꯇꯤꯍꯥꯁ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕꯒꯤ ꯑꯔꯨꯕ ꯕꯤꯒ꯭ꯌꯥꯟ ꯀꯌꯥ ꯑꯃꯁꯨꯡ ꯙꯔꯃ ꯒꯨꯔꯨꯁꯤꯡꯒꯤ ꯙꯔꯃꯒꯤ ꯄꯥꯎꯇꯥꯛ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯍꯩꯁꯤꯡ ꯍꯩꯒꯠꯂꯛꯄ ꯑꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯈꯪꯂꯕ ꯔꯤꯁꯤ ꯐꯥꯎꯕ ꯂꯥꯛꯆꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯒꯣꯜ ꯇꯣꯡꯕ ꯑꯃꯁꯨꯡ ꯁꯥꯗꯥꯟꯕꯗꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯂꯝꯃꯤ꯫ ꯇꯦꯟ ꯀꯥꯞꯄ, ꯇꯥ ꯂꯪꯕ ꯑꯃꯗꯤ ꯊꯥꯡꯒꯤ ꯂꯥꯟ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯅꯨꯄꯥ ꯊꯣꯛꯄ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯃꯁꯥꯟꯅ ꯀꯌꯥ ꯇꯝꯍꯟꯗꯨꯅ ꯍꯩꯍꯟꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯑꯃꯁꯨꯡ ꯃꯈꯟ ꯃꯊꯦꯜꯒꯤ ꯖꯟꯇ꯭ꯔ ꯈꯣꯡꯕ ꯍꯩꯅꯕꯁꯨ ꯇꯝꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯝꯕꯥ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯇꯥꯡꯂꯝꯃꯤ꯫ ꯂꯩꯔꯣꯏ ꯍꯟꯖꯕ ꯑꯗꯣ ꯃꯥꯅ ꯌꯣꯛꯆꯕ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯕꯤꯒ꯭ꯌꯥꯟꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯤꯛ ꯆꯥꯅ ꯍꯩꯁꯤꯡꯕ ꯑꯗꯨ ꯎꯕꯗ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯄꯤꯛꯄ ꯃꯔꯝꯅ ꯃꯥꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯂꯩꯕ ꯆꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯍꯔꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝ ꯑꯗꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗꯤ ꯎꯃꯪ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯆꯧꯕ ꯌꯨꯝ ꯗꯣꯂꯥꯟ ꯑꯃ ꯁꯥꯔꯝꯃꯤ꯫ ꯗꯣꯂꯥꯟ ꯑꯗꯨ ꯄꯥꯛ ꯆꯥꯎꯏ, ꯌꯦꯡꯕꯗ ꯆꯤꯡ ꯂꯦꯝꯅ ꯐꯖꯩ꯫ ꯃꯗꯨ ꯁꯥꯕꯗ ꯌꯨꯝꯁꯥꯕ ꯑꯥꯔꯀꯤꯇꯦꯛꯁꯤꯡ, ꯆꯦꯛꯁꯨꯕꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯛꯄꯟ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯈꯟꯅꯕ ꯃꯨꯔꯇꯤꯁꯤꯡ ꯍꯛꯇꯨꯅ ꯍꯥꯞꯂꯝꯃꯤ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯂꯥꯏ ꯀꯌꯥꯁꯨ ꯌꯦꯛꯍꯜꯂꯝꯃꯤ꯫ ꯀꯥ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯐꯃꯨꯡ, ꯐꯝꯐꯝꯅꯆꯤꯡꯕ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ, ꯃꯗꯨꯗ ꯃꯥꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩ, ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃꯁꯨꯡ ꯎꯍꯩ ꯄꯥꯟꯕꯤ ꯀꯌꯥ ꯊꯥꯔꯝꯃꯤ꯫ ꯎꯍꯩ ꯄꯥꯟꯕꯤꯁꯤꯡ ꯑꯗꯣ ꯁꯔꯒꯗ ꯇꯧꯕꯒꯨꯝꯅ ꯃꯇꯤꯛ ꯆꯥꯅ ꯎꯍꯩ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤ ꯆꯦꯛꯄꯟ ꯋꯥꯡꯅ ꯈꯥꯖꯤꯟꯕ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯁꯥ ꯇꯥꯅꯕ ꯁꯥ ꯀꯌꯥ ꯃꯔꯨꯝ ꯌꯣꯛꯂꯝꯃꯤ꯫ ꯁꯥꯁꯤꯡ ꯑꯗꯨꯅ ꯑꯀꯨꯞꯄ ꯑꯃꯁꯨꯡ ꯑꯄꯧꯕ ꯃꯇꯨ ꯐꯪꯍꯜꯂꯝꯃꯤ꯫
Maduda Rajkumar amasung makhoi gi machan nupi gi sikar sanafam oirame. Yumjau dolan adu saba loiraduna leiba yaraba matamda leiroi hanjaba aduna miron kaya sahagi seba taujarakpa ama oina mabungodagi kainanaba yathang nizarame. Sahar thadoktuna khungangi yumduda leizarurage haijarame. Matam pumbada mabu luna taubiba saha aduna mana haijaba adu yabirame. Magi ahan oiraba manai adugi thabakta penbire haiba khangnaba mangonda hainingba awatpa kari leiribage haina hangbiki. Maduda amaduna khumlaki, aibu yokpi thakpiriba ibungo, nangi nanai aigi lemhoriba punsi ase nahakna ngakpi senbiduna lenjaba nattana atay ama pamjadre. Aduga aigi thawai haksangdadi matam pumbada napabungi matamdagi hauna seba taujarakpa adumna nangi seba taubada pukning sangjari. Adudagi saha aduna mabu thagatpiraga chathanki. Mahakna sahar thadoktuna satkhiba matamda maga loinana ningthau macha nupa ani amasung makhoigi machan nupi adu puduna magi nauna saba yum aduda leikhi. Sahi kharagi mamangda magi nupi ado alagi thaujan phangkhre. Amasung masu anauba yumduda tha manga taruktang leiramlaga ikhang khangaudana naraktuna mahaksu asumba phangkhraba misingi marakta tinkhre sikhre. Adubu mahakna mina hundokpiramlaba makhoi ahumbu karamna phangkhiba amasung mahakna makhoibu yumda matau karamna machagumna yokhibage haiba adugi angakpa waridi haidoklamdre. Adubu mana sidringai mamangda makhoi ahumbu sana tinana amana amabu ikai khumnana luna chana leminnanaba hairamme. Makhoibu yokpi thakpirakpa adu sikhrabada makhoi yamna sathina wakhi. Maramdi makhoi pumbana mabu makhoigi asengba mapani haina khanki. Aduna makhoi pumbana tingthana oina kapki. Adudagi mabu matik saraba mafam amada phungki. Asigi tungda machin manau ani amasung makhoigi machan nupi makhoi ahum awat apa leitana ingna punna leiminaki. Adubu numit kayani muki manungda nongmadi thauna pharaba akiba leitaba ningthau macha nupa ani ado sagon tungduna sadanba sikar satki. Aduga ningthau macha nupi adudi mathanta yumda lehaurame. Matamduda hanubi amana laigi nongdamdagi musalman hanubi sangsar thadoklabi lainingbi amakhak thongjinnadudha lakhi. Amasung manungda sangduna laison amukta sonjage haire. Maramdi dharmagi lairikki matung inna matamduda laison sonbagi pungja yauraklame. Amasung mahaki irujanabagi matam khajikta ngaire haijarame. Machan nupi aduna manai singda mabu manungda pusillaknaba haiki amasung salam tauduna taram taramna okhi.